Numit Nigi Manungda Ching Amagi Tampakki Mapham Singda Loni Yadaba Mawongda Pairiba Khutlai Sing PIKHATLAKNABA Chief Minister KHEMCHAND KHANGHANKHRE ngasi ahanba Manipur Police ki parade ground da chahi asigi February tang 5 dagi tongan ba mafam kayadagi security force sing law enforcement agency singna fagat pangamkraba nongmai maru pokai hanba yariba potlam kaya utpagi thoramda phongdokhibani Chief Minister KHEMCHAND makhatana phongdokhibada lamdam asigi tapna ingtapagi fibam da lakpa hore maramaduna hana shunaba leitaba ingtappa lamdam ama oihanbada amuk hena mapum fanabagi damakta tongan ba Ching Amagi Tampakki Mapham Singda Loni Yadaba Mawongda Pairiba Khutlai Sing Numit Nigi Manungda Mari Leinaba MLA Amadi Superintendent of Police da Khusinagadabani Madunatana Security Forces Singna Khulai ga konana thengnaduna faba punba thoklabadi matam aduda logi oiba chap chawa thabak sing lokhatkani haiba wafam thablakli Panbe yabadi Mawongda Tampakki Mapham da Leiramba Khutlai Sing Mari Leinaba Singda sinakhrabasu Ching Mapham Singdagi mapumfana Khutlai sinarakpa laikide adubo handaki matang asida CM na thariba matamgi manungda mapumfana Khutlai kayamruk sinarakadagi haibadu miyamgi achoba wahang ama oiri Crisis tuna maram oreka anda ikala kangang sima sawing beri kalaga pergi maximum case pande ado hauji tinggal supaya pare nongi loksa laga thomba nongi pai bagi batam do na trabina just our government is giving 15 days ki manunda 15 days ki manunda nongi pai da le hoba loksa loba Ching Amagi tamda le ba isa isu isena pude mana Anyway, Kutang Gevla, Police SB Kutang Gevla, 15 days, Manungda, Nongi Pitokyo, Nongi Pitokta. Security forces have state police have power Tarakadi, but I am the sub action Dr. Kani, I have my announcement already.